mayam pumnamakpu khurumjari ngasigi maruoiba update khara thamjage khudonbi asi irai laina khanganu kuki khut khaknate thabak oinasu yam pangthokre thabak oina unasi yengo haina arambai tengongi PRO Robin Mangang khorakpamna thamakli Kukizo Council Organization Kouba Manipurda Leite lamka Kouba mafam Manipurda Leite DIPR Kukizo Council KZ si Kouba Organization Manipurda Register Tauba Leite Amadi lamka District Kouba mafam amata Manipurda Leite haina Directorate of Information and Public Relations DIPR na thadorokpa serwan amana khangalakli serwan asina makata adun hai Kukizo Organization asina lamdam asida irang thoknaba honariba asigi matangda FIR ama register tawduna police na thejin homjilagani amadi media isin inaw singnasu asigumba register tawdaba organization singna thadorokpa serwan amata phongbiganu haina DIPR na thadorokpa serwan aduda palli Security Force na KYKL Camp amaga lonana PREPAK Training Center Camp ama Thugaikhre Imphal East District manung sanalaiba Makau Paurabida Security ki apunba combined team na cordon and search operation tathabada aina thinkraba dalhaulob KYKL Camp ama PREPAK Training Center Camp ama Thugaikhre hairi Camp Thugaiba aduda KYKL ki losinduna thamlamba yargal ama sim yawba keypad mobile handset ama BP helmet amaga lonana uniforms pagatpa ngamkhre hairi Nakan ama romdana PREPAK Camp Thugaibada Insas LMG magazine ama fire cartridge nipugotaret bayonet ama udandami guns manga baufeng 1 kiton ki set ani 4 wheeler gari ani 2 wheeler gari amaga lodana atopa document kharasu phagatpa ngamkhre hairi Pangai lambi thingbagi khongjang makha tana chathakre matam sangna sembidaduna leraklaba Pangai lambi ki phibam asi ka hena soksilakpana maram oirega Imphal Pangai Road Joint Development Committee gi meeting makhada matam kaktana lambi asi thingbagi khongjang changsinkhiba adu ngaranga thana numit nini sukre lambi asiga mari lenaba singna sembidri fauba lambi thingbagi khongjang asi hiram amatada compromise tawroi haina committee asi gi maikaidagi phongdrokli Honorable MP Wazabimol Akoizamna Parliament Mamangda Save Manipur Save India Thaba card paiduna Manipur gi su rise tawkhre